Indian Army Red Seal Division amadi Youth Affairs and Sport YS Government of Manipur ani na puna kusamaduna ngasidagi horoga thasi kumathoi fawba chathagadaba first under 19 Red Seal Rising Star Hockey Tournament 2025 kuma Lampak Hockey Stadium da houdokkhre tonga team ni pana saruk aduna pangthokadariba tournament adu houdokpagi thorum aduda Security Advisor Kuldeep Singh 57 Mountain Division ki GOC YS ke Director Dr. Mayang Bambitu amadi Army ki ate officer kaya saruk yakhe thorum adu kumailina YS के डायरेक्टर डॉक्टर मयंग बम्बिटोना हाइखिबदा स्टेट असिना लेबाक असिगी हॉकी मसानागी ओइना ओलंपियन कया पुथोखरबसु ngasi masana asibu pamjaba naha sing grassroots level dagi sengbatpagi chang handarakliba asida kamdongna sanaroi sing asibu sengbatkani haibagi pandam amagalena tournament asi pangthokpani haikhe amade paumi singi wahangi paukhumpirduna state asigi leiriba stadium asi matam kuirabu oibana haujik matamga chusinaba watle haiduna amukta pulap semlabadi sanaroi singi sanlabagi schedule da karakadaba lebana matam ge mathang naw naina semjin sajinna ba khonari amadi mai isingi leiriba khudung chada ba khara asi athubada lehendana ba department asina khonari masigi mthakta hockey haiba masana sigi oiba sanafam sumasing hengatna ba khonari haiba wafam sing phongdokhi amadi ngasi sanakiba tournament asigi ahanba match da khuman student club na tabung khok welfare club pu ani amada machi ba pikhi kata na ada sana budi flow tu guide na sana mo da kita kurang jada ba dari tu di sagi expectation je by power of sports ne hai kan expectation je mai am kai tham bige da atopa anova stadium lak mai ta samana ne na kan lan gani baram di kai hai tare kun sanari bo pham je limited over facilities sana budi na mass scale renovation to ya di director kan saya ini players ini mass scale mai calendar disruptor ko ba tim events in no ta betul ano ba lakan na